ngasi numida waram phongkiba tongan manipuri sifongsing amasum thokiba thawdo wathoksing degi maruebi I pausing myamna thamjagi hanmada kangla pawdegi lokusaraga case khudima court yoguni haiba leitabana legal aids clinic ki mating lawraga lok adalata yanaba prona bohonasi gunesor Manipur High Court ki Chief Justice A Goneshwar Sharma na appeal tawkre case khudima court yoguni haiba leitaba maramna legal aid clinic ki mating lawraga lok adalata yanaba prona bohonasi Wafam asingasi Manipur State Legal Services Authority in Impal West amasum Impal East District Legal Services Authority ga khusamnaduna Lamphel Court Complex ta pangthokiba ahum suba National Law Adalat ta mahna phongdokibani National Legal Services Authority gi miyang makhara pangthokiba Law Adalat aduga mari lenana Justice A Goneshwar na pawmising da hai ngasi pangthokliba Law Adalat asita puna case lising ahum ga sani ga kungom de list tarokhi case ngasi gi manung da sada maudra room di Bank ki loan recovery amasung BSNL gi bill thidok tabaga mari lenaba case na yamani lok adalat na piba wayal asi court sahi mangatara case satraba matung just na pirap wayal aduga samane lok adarati case tawdana nakal animak phaminaraga yanaba purakani lok adarat ki kana khara hairagadi masidagi lakpa order asi district court high court natragana supreme court na singbada amugana challenge tawyati lok adarat taba order aduna final ni Court tawba case tadi sada sam case ngamliba miweduna madugi kanaba punamak phangani aduga maithi horaba miweduna mangjaba haibadu oigadoribani adubu lo adalat yanaba purakpa case tadi nakal animakki mangjaba matalairoi lo adalat case oina list torakpa yabasingi imung manung amadi lan thunga mari lenaba wathok loina nakal animak phaminaraga warison purakpa yaba criminal ga mari lenaba case masa kharani Masigi iroinana kotadi case yoroktrib adubu soidana yoroklagadaba pre litigation case ngasi legal aid clinic ta laktuna lok adalat operation prakya matang asida hiningmadi case khudima court thengnagani haibalekti yanadaba leiba case masa masusingdi legal aid clinic ta laglaga lok adalat hapna bohana biyo Club amati Maira Sangda Yanaba Purakpi Mahut Legal Aid Clinic Mating Loroga Nakal Anima Yanaba Purakpana Asumba Kongtang Wagani Sahi Amada Marirak Pangtokadava National Law Adalat Si Ngasi Pangtok Libasina Ahum Subani Say Sigi December Tada and Mari Suba National Law Adalat Pangtokani Ngasi case list Toba Nanghota Basina December Pangtokadoriba National Law Adalat Ki Kudong Saban Lawi Yuhaina Justice A Goneshwar Makatana Apple Tokianesu Paush Makatari Atop Pawmana North East State Singers Afghanistan ki Pibam Tahanan of India government honore MPP mo North East State Singers Afghanistan ki Pibam Adumak Tahanan of Government of India na honore Haina Inner Manipur Parliamentary Constituency ki MP Dr. Angomsa Bimol Akoizam na Maral Sikre Manipur ki Hausi Oriba Pibam Siki Matangda PTI video the piba akhanaba interview amada wapamasi phongdoloduna MPP mol akoizam na hai Manipur da hausi oiriba phibam asi Uttar Pradesh natragana Bihar da oiramnabadi center na khangsin usinadana leramloi Manipur da lairiba security personnel lising humpu asi center na mapung phana sisinarabadi irang asi athubada lakshan mangamani Manipur ki BJP ki MLA singi marakta kangbu amana separate administration ki wafam puthuraktuna tokhai tabagi phibam ama laknariba si prime minister na BJP ki MLA amasum minister sing pulap kauraga wakhal tahanba yabani maduna su center na tawdrabanina Manipur thuklibi irang asida government of India na su masigi texak pufam thui haina MPP mol akoi jamna phongdoki Manipur asi Afghanistan ki phibam ga manaraklabra haina hangbu wang amagi pakhum piratuna MPP mol akoi jamna makhatana hai wang asigi mahuta government of India na Manipur asi Afghanistan satna riba banana republic ki phibam adumak ohelabra haibu hang asina sunaba hinyani maramdi Manipur asi kangkhong saina bamadi Masjid Tanaba Kanago Makrana script oina iraga sanaba yaure Manipur haujuk thokliba violence ki thawang singasi post colonial India da amukta ukhidriba mong amada satharakli haujukti Manipur gi rang sida apaba makhal gi kusukulai amasum military gi mong da operation sataduna civil war ga kari su khenaba lerakle haina MP Dr. Angomsa Bimol akoi jamna makhatana phongtokhi atopa pawmana Mitai amasum mitai pangal anigi maribu thugaina ba mong audio ma viral orakhibudu lebak thibani
इरैबक ngakpada pambom tingduna mitei amadi mitei pangal anigi leinarakliba amata oibigi maribu yekhai thugainabigi mawongda audio ama viral ohelakpadu yamna mathong huktaba amadi leibak thiba thawongni haina fox amadi saminariba lup taraga taruna hairi kaawada leiba Federation of Civil Society Organization Fox Manipur gi office ta lup asiga saminariba lup taraga taruki thawmi sing yauna ngasi pangthokpa pawgi mifamda Fox ki General Secretary Angom Ponil Kumarna hai tha sigi taraga Nepal social media audio ma viral ohelakhiba aduna mitei amasu mitei pangal ani ki marakta leinariba amata oibigi nungsi mari asida singsep thanaba sinba oina thokali mitei pangal sing sahi sa kya gi mamangdagi mitei sing amata oina laminaraklabani saitre khuntakhiba english singa magasani panga maudraga mathuigi anglo manipuri warda amata oina leminaduna pambong tingminakhibani leba asigi hausi oiriba kari thokadagi khangdabasida asiguma audio thadokna ohelibasi yamna mathong huktabagi thabangni lainganasu asiguma thabak chathariba maitei laktagi oirabasu maitei pangalaktagi oirabasu thidolaga matiksawa thabak lokhatpiu haikenasu pawsida makhatari atopa pawmana bablu loitongbam loinaribasingna mangondagi lapna leibiyu mitei lipun Human Rights Alert ki Director Babulu loitongbam asi mitei ama oiragasu Kuki Singga Pullaga mitei singi mayokta thabak tawba mihoini maka loinaribasingna mangondagi lapna leibiyu haina maitei lipun tengol puba kaksing yumlembam Pradip Chandrana phongdokre ngasi Manipur Press ka phongdokpa pawgi mifam amada yumlembam Pradip Chandrana phongdokhibada magna mapanangi sangsilakpa illegal immigrant mayama magna shelter pibaga loinana magna mamangna PDF ki women wing ki commander ama lan mamangna Imphal thamnambaga loinana nupi asigi lefam safam transport na singba loinamak magna sinpa langwa torami loinana lala si maitaina hobani haibana singba tawduna human right ta se tharamle masina maram oiraga tawgadaba thabak mayam ama tawba yadana leiri loinana magna nupi asiga pullaga UN da satpada natana America da phawba leramle hairiba wing gi nupi asi shelter lauhanbada hanagi CM oiramba amagi imung manung amadi masa nupa ama yauna manaraga shelter pirambagi detail loinamak mitei lipun leiri Maramaduna Babulu loitongbam hairiba miesiga manaraga tawriba thabak sing kudakta lepiyu natrapati hausik leiriba maitegi sentiment asida apapata thokpa kudima aikhoina thaudang lobu ngamloi hena su phongdokhi atopa pawmana MP Sana Jawbana lusingduna usara thakre Rajya Sabha gi MP Sana Jawba laisembana lusingduna pak sana usara thabagi tharoma mangasi Imphal East ki manung sanba wakada leiba nongdam sanglen pakhangba leikola pangthokre ngasi gi thoramadu live focusing on graining art hive mission gi makhada kumja english ngani ga kungi mari gi jun manga da pangthokpa world environmental day numita prime minister Narendra Modi na hotokibani ek peer ma ke naam haiba global campaign gi manung sana environment forest and climate change ki union minister Bhupendra Yadav ki miyam khada central range officer DFO Ganesh amadi Forest Department gi staff singna senduna pangthokibani hanesu pawsna makhatarakli atopa pawmana arambai tengolna awab phongdorakli Manipur khunda minari bi yellow furup singbu amatu ena nungsi sanana leminana bu honabada asabu thaudang loromba yellow asengba tangkhul mapari social minded learned advocate Aaron Kaising Kangwai village ta leibana manung matam sadana khanghauduna leikhitabada arambai tengol GSQ advisory board amadi unit khudingi tengoloi khudimangna thamoi sokna nungaitaba phongdoksari magni hinglingi matamna naga amadi mite anigi senglaba maribu miyamda khangananaba kana laujramki maki imung munungna nanghoriba awabada arambai tengolna saruk yazari maki thawaina ingna sikna mapugi lekolda yataba oirasanu haina arambai tengol general headquarter gi public relation officer Robin Mangang khorakpam ko yekpidun thadorakpa sirol aman hairi atopa pawmana center amadi state lengana irang asigi operation purakna ba thamoi singna hotnaba mathau tai Rasmohan lamdam asigi miyamda leiriba samamna ba sing asi center amadi state lengana ko khanduna irang asigi operation purakna ba thamoi singna hotnaba mathau tai haina DM University ki hanagi BC Professor N Rasmohan phongdokre wafam sing asi National Research Center NRC Manipur sinduna arambam noniam sum sapam Dilip Kumar anini iba ethnicity and geopolitics ramifications on Northeast India haina mingthon ma lairik ama phomugi thoramda Professor N Rasmohan phongdokibani Kanchipurda reiba Naurem Sana Jawba Public Library hall pangthokpa
ꯊꯧꯔꯝ ꯑꯗꯨꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟ ꯔꯥꯖꯃꯣꯍꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯏꯊꯅꯤꯁꯤꯇꯤ ꯑꯃꯗꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯋꯥꯈꯜꯂꯣꯟ ꯅꯤꯡꯊꯤꯅ ꯈꯪꯕ ꯃꯊꯧ ꯇꯥꯔꯦ ꯈꯟꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ NRCꯅ ꯈꯣꯝꯖꯤꯜꯂꯒ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯨꯊꯣꯔꯛꯄꯅꯤ ngasi phonglib laire asi hausik manipura thoklib irang asigasu yamna sanaba madi tungi lambidasu yamna kanagadaba masak thokpa lairik ama oigani haina thajai imaleba kanba haibasida isagi puari natchanabi geography amadi manipurgi lairiba top masaksing asi ningthina khangba tangai phadi lamda masigi tangdu laita daba phibam asida academic ki lamda sound akaiba phire laiba ama sakhotpada khwaidagi hena maru oiribasi education sector ni education na human resource semgadoribani human resource phariba makai laiba asima pangal kanba sakhotpa laiba ama oigadoribani maramadun irang asi athoba matamna loisilaga lamdam asi hanagumna tangdu laitaba lamdam ama ohenba center amasum state lengan khonaba mathok tai hena phongdokhi thoramadura freedom pause gi editor RK Ranendrajit MU gi history department gi retired professor and Joy Kumar amadi NRC Manipur gi president TS Azina president member oina saruk yakhi atopa pawmana October manga gi manungda anauba contractor tharaktuna thabak suba howanbiu Ministry of Rural Development gi makada khungamaga phaunanaba PMJSY na pekhala basu Kumbi Kendra gi manung scheme asina suri bathabak sung working period loikhrabasu mapung phana loisindribasi October manga phawgi manung da anauba contractor thabiraktuna thabak suba howan biu ngasi lamdamdu gi club amadi maira paibisuna lambi da thoktuna maira mari leinaba RDNPR minister na miyeng sangbiduna athuboda makhadana thabak suba howananaba wafam taraga mathoi star club sandakhong gi advisor and lokena phongdurakli mangna makhatana lambi asi matam koina lushindana lairakpana khudongthiba kya thokiba yaure athubada lushindana thaba asibu suriba thikadar laisram inausada su haikib lekhre thikadar asina lambi asi lushinda batana sanangkhong maril ki mathakta PMJSY gi makhada saba valley bridge amasu ngasi pawu lushindana lairi thongsigi makhong RCC sisu quality yaudabana sekhaibasu yaure amati diversion oina satnariba una saba thong asisu saka ani panba gari masadagi hena lanba yadri haitinasu pawsta palakli makhasa tharak poina kanglai paki mairadagi to pawkhrana Chief Minister N Biren bu miyamna lan uhona bu hona duna aikhoi masal khaibung tanana bu hona ribasi miyamna thajabiginu TS zatomani Manipur ki Chief Minister N Birena punna satmina duna Thabal district ki soko thorang kaya pekhatuna lakli Thabal district pu CM na mirai ki belati Manipur ki siraba matam sida miyoi khrana rajniti ki khudong saba launa bo hona bada CM gi wafam bu lan uhona bo hona ragli basida miyamna thajibiginu haina BJP Manipur Pradesh ki hanagi Vice President TS Jadumani na miyamna appeal torakli appeal gi wafam asi BJP Thabal district ki miyoi singyaw na ex pradhan member GP gi chairperson municipal council gi ex councillor member singyauna ngasi khangabok ta pangtokwa paw gi mifam ama TS Jadumani singhana phungdokhibani magna makhatan hai lamdam asida thokliba lal asida aikhoi ama toina punsinduna lanthing minagadaba matam asida CM na thoram da wangang bagi video ama social media viral salanduna mahak lan uhana ba honaba CM na lebak thibani wafam du CM na Thabal district pu mirai ra gi banati thokliba lal asi lakshna na bu honarak pada rajniti gi khudong sab launabagi damak he ayat apan piriba miyoi khara khakta da haikibani rajniti gi akuba miyeng da CM bu miyamna lan hona duna aikhoi masal khaibung tanana bu honari basida miyamna thajabigino CM ga aikhoi ga ama toina satmina duna district asigi sakho thorangi thabak kya tokre makha tanu su tauno thorang kya pekhali masigi praman haiba bunga sigi mifam sida saru gyari ba miyam sina khudam naiki mana makhata na hai Manipur thokli bu lal sida lenga sina illegal immigrant singi marakta thokni CM gi wapum adu police na phawada Thabal hairok amadi wangjingi miyoi si hekta oirami haibisi masi afaba wakhalon amada haiba oiramgani khali Thabal sei taraga manga minister oiramada tauramdaraba thabak kya ngasi telaba matamsida BJP sarkar sina tokre masi lamdam asigi tamaktani Manipur miyamna matam kya gi mamang gi Manipur da ILP satna halu haina ihok kya hotun lakhi budu telaba matam asida CMN Beren lusingba BJP lenga sina thabok oina onthokre Myanmar lomdagi sangsilaku illegal immigrant sing thingba made border fencing khaba gi thabak paikhatlakli masida natna free movement regime lathokre
ꯚꯤꯁꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯍꯟꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 15ꯒꯤ ꯂꯩꯉꯥꯛ ꯑꯗꯨꯅ ꯇꯧꯔꯝꯗ꯭ꯔꯕ ꯉꯥꯛꯇꯅꯤ ꯁꯤꯑꯦꯝ ꯕꯤꯔꯦꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯆꯍꯤ 15ꯒꯤ ꯂꯩꯉꯥꯛ ꯑꯗꯨꯅ ꯇꯧꯔꯝꯗ꯭ꯔꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯁꯤꯑꯦꯝꯒꯤ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯔꯥꯖꯅꯤꯇꯤꯒꯤ ꯊꯧꯁꯤꯜ ꯃꯥꯟꯕ ꯃꯑꯣꯡꯗ ꯍꯧꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯇꯝ ꯆꯥꯗꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕꯅꯤ ꯁꯤꯑꯦꯝ ꯊꯥꯗꯣꯛꯂꯒꯗꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯃꯤꯌꯥꯝꯅ ꯈꯟꯊꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯆꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯅꯤꯇꯤꯒꯤ ꯑꯈꯨꯕ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯒ ꯈꯩꯕꯨꯡ ꯇꯥꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕꯤꯒꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯒꯗꯕ ꯃꯇꯝꯅꯤ ꯍꯥꯏꯅꯁꯨ ꯇꯤ.ꯑꯩꯆ. ꯖꯗꯨꯃꯅꯤꯅ ꯃꯤꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯑꯄꯤꯜ ꯇꯧꯈꯤ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯕꯤ.ꯖꯦ.ꯄꯤ. ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯨꯝꯅꯥꯝ ꯀꯨꯃꯥꯔꯖꯤꯠ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 3 ꯖꯤ.ꯄꯤ.ꯒꯤ ꯑꯦꯛꯁ ꯄ꯭ꯔꯙꯥꯟ ꯅꯣꯃꯤꯅꯤ ꯑꯦꯁ. ꯑꯣꯄꯦꯟꯗ꯭ꯔꯣ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 2ꯒꯤ ꯑꯦꯛꯁ ꯄ꯭ꯔꯙꯥꯟ ꯑꯦꯟ ꯂꯥꯛꯄ ꯁꯤꯡꯍ ꯁꯉꯥꯏꯌꯨꯝꯐꯝ ꯄꯥꯔꯠ 3 ꯖꯤ.ꯄꯤ.ꯒꯤ ꯑꯦꯛꯁ ꯄ꯭ꯔꯙꯥꯟ ꯋꯥꯍꯤꯗꯨꯔ ꯔꯍꯃꯟ ꯁꯉꯥꯏꯌꯨꯝꯐꯝ ꯄꯥꯔꯠ 1 ꯖꯤ.ꯄꯤ.ꯒꯤ ꯑꯦꯛꯁ ꯄ꯭ꯔꯙꯥꯟ ꯖꯀꯤꯔ ꯊꯧꯕꯥल ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯋꯥꯔꯗ ꯅꯝꯕꯔ 9ꯒꯤ ꯀꯤꯌꯔꯇꯦꯀꯔ ꯀꯥꯎꯟꯁꯤꯂꯔ W. ꯏꯕꯣ ꯆꯧꯕꯁꯤꯡꯍ ꯀꯥꯎꯟꯁꯤꯂꯔ ꯑꯣ ꯁꯅꯥꯊꯣꯏ ꯗꯦꯕꯤ ꯈꯥꯡꯉꯕꯣꯛ ꯖꯤ.ꯄꯤ.ꯒꯤ ꯆꯤꯌꯔꯄꯔꯁꯟ ꯑꯦꯟ ꯔꯥꯃꯥꯅꯟꯗ ꯂꯥꯏꯁꯪꯊꯦꯝ ꯆꯤꯌꯔꯄꯔꯁꯟ ꯑꯦꯜ. ꯔꯘꯨ ꯃꯣꯏꯖꯤꯡ ꯖꯤ.ꯄꯤ.ꯒꯤ ꯆꯤꯌꯔꯄꯔꯁꯟ M.D. ꯑꯌꯨꯕ ꯈꯥꯟ ꯑꯃꯗꯤ ꯕꯤ.ꯖꯦ.ꯄꯤ. ꯊꯧꯕꯥꯜ ꯃꯟꯗꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ P.H. ꯗꯌꯥꯅꯟꯗ ꯁꯔꯃꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯕꯨ ꯚꯥꯔꯠꯀꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯈꯟꯕꯤꯔꯕꯗꯤ ꯊꯣꯡ ꯃꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯅꯕ ꯑꯃꯗꯤ ꯂꯩꯃꯤꯟꯅꯅꯕꯒꯤ ꯊꯧꯁꯤꯜ ꯑꯗꯨ ꯄꯥꯏꯈꯠꯄꯤꯌꯨ MMTU ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯥꯜꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯂꯤꯕ ꯑꯃꯗꯤ ꯑꯆꯧꯕ ꯏꯀꯣꯅꯣꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯅꯪꯂꯤꯕ ꯑꯁꯤꯒꯤꯗꯃꯛ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟꯕ ꯂꯣꯏꯁꯪ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯣꯟꯅꯤꯁꯤꯡꯒꯤ ꯂꯣꯟ ꯀꯣꯛꯄꯤꯅꯕ ꯇꯣꯉꯥꯟꯕ ꯇꯦꯛꯁ ꯑꯃꯗꯤ GST ꯂꯧꯕꯤꯗꯅꯕ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯈꯛꯇꯅ ꯑꯇꯣꯞꯄ ꯏꯁꯇꯦꯠ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯕꯤꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯃꯗꯤ ꯑꯁꯝꯕꯤꯗ ꯑꯃꯛꯇꯪ ꯉꯥꯏꯔꯕ ꯂꯝꯕꯤ ꯑꯣꯏꯔꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯚꯔꯥꯁꯨ ꯍꯟꯊꯕꯤꯅꯕ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟ MMTUꯒꯤ ꯗꯦꯂꯤꯒꯦꯁꯟ ꯇꯤꯝ ꯑꯃꯅ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯕꯨ ꯚꯥꯔꯠꯀꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯈꯟꯕꯤꯔꯕꯗꯤ ꯊꯣꯡ ꯃꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯅꯕ ꯑꯃꯗꯤ ꯂꯩꯃꯤꯟꯅꯕꯒꯤ ꯊꯧꯁꯤꯜ ꯑꯗꯨ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅ MMTUꯅ ꯄ꯭ꯔꯦꯁ ꯊꯣꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯑꯗꯣ ꯇꯦꯟꯗꯛꯅ ꯃꯌꯥꯝꯅ ꯁꯨꯝꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ